Maruiba pau iroi semba mamang lai kaida bom pokhai kre langjing achobada nomai kapsilam lei Amadi Swandas University Bangkok Thailand amasung Pitambara English School Kwakaichel haino khongnembi anigi marakta International Exchange Program pangthokre Kurumjari ISTV pau mieng tabi di besing butaram no chari auzi pau sanjona pijari ngarang numidang chorakna pung tararom taba adwaida sakhangdaba singna iroi semba mamang laikai land number 4 da leiba khumbong mayum Suresh Kauba mioi amagi yumda bom langsinduna pokhai henkre police tagi phangba pauda bom adu yumgi get mayada pokhai ki bom pokhai ba duda asu opandi yahodre bom pokhai re haiba pau phangbadagi lamphel police ki kangbu ama laktuna bom pokhai bam adu yangsin khibaga loinana thijin humjin bagi thabak jathakre bom adu kanana karigidamak langshilamribano haiba khangba ngamdre amarom dangarang numidang chorakna pung nipal makhairom taba matamda pasoi police station gi manung chanba langjing achobada leiba Dr. Salam Arvind Kauba amagi yumgi geta sakhangdaba singna hand grenade ama thamlambaga loinana nomai round ani kapsilam le hairi nomai kapsile haiba pau phangbadagi pasoi police ki kangbu ama laktuna hand grenade adu asoi angam yaudana lokthokre thaudo sigi matangda police na thijin ba hokre bom adu kanana karigidamak thamlamribano haiba chapchana khangba ngamdre Pitambara English School Kwakaichel haino khongnembina sinduna Language and Cultural Exchange haiba thimda Swandu State University Bangkok Kingdom of Thailand amasung Pitambara English School Kwakaichel haino khongnembi anigi marakta International Exchange Program Pitambara English School da pangthokre Thauramadu Pitambara English School ge Academic Advisor Dr. Lorembam Surjit School Asigi SMC ki Secretary Lorembam Chiteswari School Asigi Chairman Guruwaribam Bhavananda Sharma amasung Thailand dagi lakpa mioi sing aduna maruiba mioi sing oina sargyaki Thauramadu gi manung channa Pena Thangta Gostha Krishna Natan Khamba Thoibi Jagoi Yoga Kabui Jagoi na chingbasting utki Thauramadu mari leinana Pitambara English School ge Academic Advisor Dr. Lorembam Surjitna International Exchange Program asigi manungda Pitambara School amasung Swandu State University Bangkok anigi marakta Cultural Exchange Program kaya pangthoknana papandam thamle Leibag anigi marakta lon amasung culture gi hiramda khangminaduna tungda horakliba mioi singda khudong chapa kaya pinana papandam thamle International Exchange Program asigi manungda Pitambara School amasung Swandu State University Bangkok anigi marakta mahiroi amasung oja sing chathok chasin taunaduna language amasung cultural exchange taunagani haiki Koi sigi collaboration international exchange program se subnagi makoi na laga khatang ta banate makoi gi chhatra ani mjo jik lae aduga chhatra taruk ne koi na lakadoi se ko chhatra taruk se koi sidai sida koi gi teaching education system ji makoi ne internship oina chahi tha taruk se tha ani laga smaina tha taruk leidoi ne akoi gi chhatra su makoi na ada kauri ni aduga akoi gi oja ani masu medagi sidagi Pitambara da English Language and Social Science tak bogi ojiki Sondolchi University ji da tharani tharaga koi gi ozani musu makoi na muk ada teaching exchange tawdoi ni sem koi na mamang da ju koi gi delegate train thoi school ji Sondolchi ta chatlaga exchange program tawgi ba leire koi do makoi gi teaching and learning system ji university moi gi base leire ji por aga koi Manipur da ju koi school ji da enhance tawba ngamna ba korna ba jina koi gi pandam Rashtrahit Sarvopari Sangathana Leibak Asigi President Prime Minister Yauna Constitution Authority ki makok thongba luchingba singda Manipur da Santi Hanjil Halaga Tangdu Leitaba Purakna Batakshin Kre Rashtrahit Sarvopari Sangathana Lishingani Kunga Humdoge Me Humdagi Horakhiba Irangna Jahi Ahum Mapung Phakiba Asi Phauba Tangdu Leitaba Intha Tapthaba Hanjinba Ngamdriba Asiga Mari Leinana New Delhi gi Saityaniketanda Miam gi thabak tawriba luchingba sing dharma gi luchingba sing amasung miam ga loinana Hanuman Chalisa saidinaba thoram pangthoklaga lamdamase santi hanjilakna ba punna khona minana ba pangthokhi Rashtriya Sarvopari Sangathana Leibak asigi President Prime Minister Home Minister yauna Manipur gi luchingba singdasu memorandum pishinkre Rashtriya Sarvopari Sangathan ki founder amadi President oiriba Sohan Girina hai
Memorandum asina Prime Minister Narendra Modi na matik jaba thabak paikhatlakuna Manipur mahusagi punsida hanjil hannaba khotnarakani haibagi thajaba thamle lamdam asida lairiba purum masel gi marakta thajanaba puraknaba khotnaba tangai fade yellow missing cultural heritage na punsinba changi masina nungsi chanaba purakani national unity lehengani civil society group singnasu henna hotna minaraga matungda thoktanaba tung koina chatkadaba lambi thibagi maruoiba leigani hairi All India Forward Bloc Manipur State Committee na Manipur gi irang asi loishin binaba Prime Minister da memorandum ama Manipur gi governor gi khuthangda bishinkhre terrorist ki thabak asi lephanduna Manipur da santi purakani haibagi chapchaba matam ama aiba assurance PBU mugnaba asibu thohannanaba insiliba sing amade maralejataba mioi kaya hatpada chenaba sing phaduna chairak piduna leikhidaba singda achumba wayel phangangadabani thani gi manungda lanjena duna leiriba singi tengbang galoinana masa masa gi leifamda hanagumna khunda leita hanaba sinbigadabani hairi Education Department na matam chupada afaba mahiroi puthokpaga loinana leibak asigidamak masak thokpa karigumba khara tawba ngamnaba hotnaduna lakli makhatanasu tinjang kaijang daba achangba mahiroi leptana puthoknaba hotnakhigani haina Journal Education Officer John for Bisnupur Atom Gunamani na haikhre Wapamasi handak haidokiba Higher Secondary School Examination Lisingani Kungatarukta Bisnupur District ki Mahiroi Mapanna Manipur ge apunba Mahiroi Lising Kuntra Changdam Nabada Position Laura Kibabu Pungning Thogal Aduna Certificate Amadi Cash Award Piduna Pungning Thogal Pagi Thoram the Haikibani Thoramasi the Moirangi DI in charge M Dinesh Amade National Awardee Kumbi Shandong Upper Primary School ki Headmaster KH Indrakumar na Sarugyaki ZEO John Ford Bisnupur na sinduna Mini Secretariat Complex ta Labor Office pangthokiba achamba thoram aduda ZEO Atom Gunamani na makhataraduna haugalagliba mahiroi khudimak aikhoigi tungilanne mahai mapung phana tamduna afaba khunai ama oirakna bakhona haibasti mapa mama amadi oja singi pandamni ngasi mai paktuna position lawraklaba mahiroi khudimakna aigi panthung yaure haiba khandana lakadaba exam khudimakta ngasi phangliba position asidagi tadana phangnana bakhonaduna afaba mahiroi amamam oi haibadu khudam oina thamna bakhona si haiki nakoina masi noina police achievement neba success neba mai pakpa neba adugi mai pakpa do let it repeat again and again ko second time amusu mai pahalo suppose kana banga namana position le pa aduga next time dadi mai pakta na tang handra ba dadi akoi bla le nangi le kai gi misinga nanna hui ba achievement do lakne nakhangi neba aduna matung tarakpada nanna hui ba achievement nasi hui ba achievement to nanna sana khona jabadagi khona jabanna phangmani taknate habse nan proof to dakar ba aduna le parayana khona ba sine hena fagat ba hana gi lai ba samdagi manana lai ba natragan hena fagat ba aduna hena fagat na ko no habse haini ngem ko Position Laura Krabi Mahiroi Amana Ima Ipana Wana Hona Biduna Macha Oiba Ekoibu Karida Soi Kigadage Kanjariba Adugi Saruk Machet Amade Mangpau Narabasu Makatana Imung Manung Oza Sing Amadi Lebaki the Makanduna Apaba Mahiroi Amamam Oiduna Apaba Kunai Ama Oiba Ngamnaba Honagani Haiki Imalay Baki the Maktawai Katkraba Atoba Singi Mapamda Apunba Mera Pai Bilub Hozai District Committee na Laishu Katuna Ikai Kunabut Kre Committee Sinduna Hozai Gi Amtola the Laiba Siva Mandir the Pangtukpa Atoba Singi Mapamda Ikai Kunabu Utpaki Maduda Apunba Mera Pai Bilub Hozai District Committee ki President B Padmavati Sharma Secretary M Memayauna Atay Taupuba Sing Susaryake Apunba Mera Paibi Hozai District Committee Makada Laiba Tongan ba Khul Singdagi Lakpa Mairagi member Kayana Thoram Aduda Saruk Yakibaga Loinana Secretary M Memana Mapanda Kundariba Maitei Ekoina Awaba Tarba Ireja Singidamak Matam Pumbada Lepkani Lan Asi Atubada Loishnaba Center Madi State Lengak na Honabiu Haiki Ningsing Thoram Aduki Matangda Apunba Mera Paibi Loop Hozai District Committee ki President B Padmavati Sharmana Lisingani Kungahumdoigi Me Ahumdagi Horakibalan Ashida Aikoigi Ireicha Kayagi Tawai Imalebaki the Makatkre Kaya Amana Tiba Kangdana Lady
yum kaya tangoi onkre mioi kaya relief camp ta ngasi phawbada leiri jahi ahum pharaklaba phawbada lan asi loishinaba su honadre yamna nungaitaba amana pikliba angang ani amuk bom kapsinduna hatpikre thogliba lan asi athubada center amadi state lengakna loishinaba honabi haiki Tangdu laitadana leiraba asigumba lana se ing tappa purakpiu ayangba matamda yamna jangna ing tappa ama lebak ama oina purakna bagi tamakta sarkar gi thongda apil tamjari Apun Batengbang Love Taubulgi Ahum Suba Foundation Dega Mari Lenana Haukiba Lisingani Kunga Humdoi Me Humdagi Narco Terrorist Singna Horak Palanda Lake Hidraba Atoba Atobi Singima Panda Haika Lake Tamcre Ozi Paugi Martana Timbre Amatang Luminasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu khudakta phanba ngamlaba Kapidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon Cup Syrup thakpiu Kapidon Cup Syrup Dada Ibe makigano Alabetamo Sige yumse next time tina checksin na laksila ka tamgrabani ne Dada nang se juhar habaga amta kiderbo Asumna mayam na machalbo ngapshan lugum masige yumasibu asoya ngan kokadabatagi next time tina ngapseli next time ti jor habati ngakok na basemani zaman technology si na bana concrete ka tok na tina ba matamda kapam ng amuk hena hengal adli #TMT strength is in the way honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matung amukana taram nokchari makhataba pauda kumsi chahi lisingani kunga taruki ibudau thangjing moirang haraubagi lamjel mukna lagliba me tara nomaijing numita pangthok lagani haire thangjing seba mandal moirang amade ingu phamnaiba chairap loisang ani na thorakpa press release amana hai lamjel da saruk yagadaba lamjel loisingi oiba trial selection tha sigi taret sagol sen numit ke ayuk pung taret tabada pangthok kadaba maramna saruk yagadaba lamjel loisingna numit asiga ayuk ki pung taruk phawbagi manungda ibudau thangjing moirangi laikol nungda report tawragadabani haina jarol asna makhatari hozi loislakpada maroiba pau amukana pijari Iroi semba mamang laikai da bom pokai kre langjing achobada nomai kapsilam lai Amadi Swanto State University Bangkok Thailand amasung Pitambara English School Kwakatel Haino Khonglembi ani gi marakta International Exchange Program pangthokre Hoziki oinadi ISTB na pijaba pau matang salujare meng tabi basing bom kana khumjani